بسم الله الرحمن الرحيم. نحمده ونصلي على رسوله الكريم. أما بعد، فقد قال الله تبارك وتعالى في القرآن المجيد والفرقان الحميد، وقال رسول الله صلى الله عليه وسلم: إذا جاء فتحت أبواب الجنة، أو كما قال عليه الصلاة والسلام. ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯔꯣꯖꯥ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯛꯄꯅꯣ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ? ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯇꯁꯦꯡꯅꯃꯛꯀꯤ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛꯀꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯋꯥ ꯇꯥꯂꯥꯅ ꯔꯣꯖꯥ ꯊꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯒꯨꯅꯥꯍꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯄꯤꯅꯕ ꯇꯟꯖꯥ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯇꯟꯖꯥ ꯄꯤꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯑꯃꯁꯨꯡ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯔꯝꯖꯥꯟ ꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯔꯍꯃꯠ ꯕꯔꯀꯠꯇꯅ ꯊꯜꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤꯕ ꯇꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥ 11 ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯩꯒꯤ ꯅꯐꯁꯥꯅꯤꯌꯠꯀꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯊꯥ 11 ꯑꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯃꯁꯤ ꯑꯜꯂꯥꯍꯕꯨ ꯔꯥꯖꯤ ꯇꯧꯅꯕꯒꯤꯗꯃꯛꯇ, ꯑꯜꯂꯥꯍꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯏꯃꯥꯟꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯔꯣꯖꯥ ꯑꯁꯤ ꯐꯪꯍꯟꯕꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯣꯖꯥ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ꯫ ꯍꯥꯏꯔꯤꯕ ꯔꯣꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯟꯅꯠ ꯑꯃ ꯁꯣꯟꯕ ꯃꯇꯝ, ꯁꯨꯟꯅꯠ ꯔꯀꯥꯠ 2 ꯁꯣꯟꯕ ꯃꯇꯝꯗ ꯁꯨꯟꯅꯠ 70ꯒꯤ ꯁꯋꯥꯕ ꯐꯪꯍꯟꯕꯤꯔꯤꯕ, ꯑꯗꯨꯒ ꯅꯐꯜ ꯔꯀꯥꯠ 2 ꯁꯣꯟꯕ ꯃꯇꯝꯗ ꯅꯐꯜ 50ꯒꯤ ꯁꯋꯥꯕ ꯐꯪꯍꯟꯕꯤꯔꯤꯕ꯫ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯅ ꯐꯪꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯑꯜꯂꯥꯍꯅ ꯌꯥꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕ, ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕ ꯑꯜꯂꯥꯍꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯕ, ꯑꯗꯨꯒ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯥꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯊꯝꯍꯧꯗ꯭ꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯥꯡꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯔꯣꯖꯥ ꯍꯦꯜꯂꯒ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯌꯥꯅꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯃꯥꯖ ꯁꯣꯜꯂꯤ, ꯀꯨꯔꯥꯟ ꯁꯣꯜꯂꯤ, ꯑꯃꯁꯨꯡ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯔꯣꯖꯥ ꯍꯦꯜꯂꯤ, ꯁꯕꯔ ꯇꯧꯔꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯕꯤꯅꯕ ꯈꯛꯀꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯈ꯭ꯔꯦ, ꯉꯁꯤ ꯔꯣꯖꯥ ꯊꯥꯕꯨ ꯑꯣꯏꯔꯛꯂꯕꯗꯤ, ꯔꯣꯖꯥ ꯊꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯖꯤꯠꯀꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯂꯥꯛꯏ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯇꯁꯦꯡꯅꯃꯛ ꯔꯣꯖꯥ ꯊꯥ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯖꯟꯅꯠꯀꯤ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯄꯤ ꯑꯃꯁꯨꯡ ꯖꯍꯟꯅꯝꯒꯤ ꯊꯣꯡꯁꯤꯡꯕꯨ ꯊꯤꯡꯖꯤꯟꯕꯤ, ꯑꯗꯨꯒ ꯁꯩꯇꯥꯟꯁꯤꯡꯕꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅ ꯑꯜꯂꯥꯍꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯣꯛꯂꯝꯗ꯭ꯔꯕꯁꯨ, ꯔꯣꯖꯥ ꯊꯥ ꯑꯁꯤꯗꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯕꯨ ꯑꯀꯤꯕ, ꯑꯜꯂꯥꯍꯅ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯖꯤꯠꯇ ꯊꯣꯛꯇꯨꯅ ꯅꯃꯥꯖ ꯃꯇꯝ ꯑꯃꯐꯥꯎ ꯊꯥꯗꯕꯤꯗ ꯁꯣꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯛꯏ꯫ ꯑꯃꯁꯨꯡ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯔꯣꯖꯥ ꯊꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ, ꯉꯁꯤꯗꯒꯤꯅ ꯍꯌꯦꯡ ꯐꯥꯎꯕ
ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤ ꯊꯥ ꯊꯕꯛꯀꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯑꯇꯠ ꯑꯈꯝ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯔꯍꯃꯠꯇꯅ ꯊꯜꯂꯕ ꯕꯔꯀꯠꯇꯅ ꯊꯜꯂꯕ ꯊꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯖꯍꯧꯕ ꯅꯤꯖꯍꯧꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯌꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯣꯖꯥ ꯊꯥ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯅ ꯌꯥꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯊꯥ 13 ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯃꯁꯨꯡ ꯅꯃꯥꯖꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕ ꯉꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ, ꯑꯩꯒꯤ ꯊꯃꯣꯏ, ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯂꯒ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯈꯛꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯊꯝꯕꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯔꯣꯖꯥ ꯊꯥ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯇꯣꯞ ꯇꯣꯉꯥꯟꯕ ꯔꯤꯌꯥꯟ ꯀꯧꯕ ꯑꯗꯨꯒꯨꯝꯂꯕ ꯖꯟꯅꯠ, ꯍꯥꯏꯔꯤꯕ ꯖꯟꯅꯠ ꯑꯗꯨꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯁꯨꯟꯅꯇꯪꯒꯤ ꯔꯣꯖꯥꯗꯥꯔꯁꯤꯡ ꯈꯛꯇꯃꯛ ꯆꯪꯍꯜꯂꯨꯒꯅꯤ, ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯆꯪꯉꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯂꯤꯕ ꯏꯄꯥ ꯏꯄꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯇꯁꯦꯡꯅꯃꯛ ꯔꯣꯖꯥ ꯊꯥ ꯑꯁꯤ ꯑꯩꯈꯣꯏ ꯅꯦꯀꯤꯒꯤ ꯂꯧꯔꯣꯛ ꯊꯥꯅꯤ ꯑꯃꯁꯨꯡ ꯅꯦꯀꯤꯒꯤ ꯄꯨꯀꯩ ꯂꯟꯒꯩ ꯇꯥꯟꯁꯤꯟꯕ ꯃꯇꯝ ꯊꯥ ꯍꯥꯏꯕꯗꯨ ꯔꯝꯖꯥꯟ ꯊꯥ, ꯔꯣꯖꯥ ꯊꯥ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯅꯦꯀꯤꯒꯤ ꯂꯧꯔꯣꯛꯐꯝ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯅ ꯊꯝꯕꯤꯔꯤꯕ ꯔꯣꯖꯥꯊꯥ ꯑꯁꯤꯒꯤ ꯕꯔꯀꯠ ꯑꯃꯁꯨꯡ ꯋꯥꯗꯥ ꯋꯥꯏꯗ ꯀꯌꯥ ꯊꯝꯕꯤꯔꯤꯕ ꯑꯁꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯔꯣꯖꯥ ꯍꯦꯜꯂꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯍꯁꯔꯒꯤ ꯃꯩꯗꯥꯟꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯑꯖꯔ ꯑꯗꯤꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯨꯒꯅꯤ꯫ ꯏꯄꯥ ꯏꯄꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯅ ꯌꯥꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯥꯡꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤ? ꯑꯜꯂꯥꯍꯅ ꯌꯥꯕꯤꯅꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯄꯥ ꯏꯄꯨꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯕ ꯑꯗꯨꯒꯤ ꯇꯌꯥꯔꯤꯗꯤ ꯑꯩꯈꯣꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯧꯔꯦ, ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯏꯁꯥꯗ ꯌꯦꯡꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯋꯥ ꯇꯥꯂꯥꯅ ꯄꯨꯟꯁꯤ ꯊꯝꯕꯤꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯂꯦꯜꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯍꯁꯔ ꯃꯩꯗꯥꯟꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯨꯒꯅꯤ꯫ ꯏꯄꯥ ꯏꯄꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯔꯝꯖꯥꯟ ꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ, ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯍꯧꯈꯤꯕꯗ ꯂꯪꯖꯈꯤꯕ ꯒꯨꯅꯥꯍꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯇꯣꯞ ꯇꯟꯖꯥ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯗꯒꯤ ꯔꯤꯋꯥꯌꯠꯅꯤ, ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ, إذا جاء رمضان فتحت أبواب الجنة وغلقت أبواب النار وصفدت الشياطين. Hazrat Abu Hurairah radhiyallahu anhu dagi riwayat ini Rasulullah sallallahu alaihi wasallam na hidupirami
ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯖꯟꯅꯠꯀꯤ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯄꯤ ꯑꯗꯨꯒ ꯖꯍꯟꯅꯝꯒꯤ ꯊꯣꯡꯁꯤꯡ ꯊꯤꯡꯖꯤꯜꯂꯤ ꯑꯃꯁꯨꯡ ꯁꯩꯇꯥꯟꯁꯤꯡꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯩꯇꯥꯟꯁꯤꯡꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯃꯜ ꯇꯧꯕ ꯃꯇꯝꯗ ꯁꯩꯇꯥꯟꯁꯤꯡꯅ ꯑꯌꯦꯠꯄ ꯑꯣꯏꯔꯛꯇꯅꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯁꯩꯇꯥꯟꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯟ ꯐꯥꯖꯤꯟꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯍꯣꯡꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯝꯃꯨꯛꯅꯔꯒ ꯆꯠꯈꯤꯒꯅꯤ꯫ Allah Ta'ala Quran sumna hidokpiri ya ayyuhalladhina amanu kutiba alaykumus siyamu kama kutiba alal ladina min qablikum la'allakum tattaqun. Ho iman puraklaba miyoising nakoida Ramzan ki roza faras tawkrabani haukiba ummatsingda faras tawkibagum amasung masi aikoigi punsida takwa haibadi gunah gi thabaksingdagi hingba ngambagi gun adu laknabagidamaktani. Maram asina ipal tinasing hai de buruza tha si kayagi matik magun leiraba kayagi matik magun tana thallaba tugum laba tha amakhaktangni hai de tha asida khoi Allah na yanaba Allah mapu mahana yabina bhona hobatai. Amasung khoina Ruza tha asida aidagi hena yamna tawgadaba thabakti khoi atop ai dunya gi oiba darkar oiba khudingmak thadoklaga akhoi Quran tilawat ariba makhai tawba aduga tasbih da zikr azkar da yari makhai aigi chin hubar ngandaba asi khoina tawfam thokpan. Aduga Hazrat Abu Hurairah radhiyallahu anhu dagi riwayat tawba hadis amakhaktang tahanjage madudi man shama ramadana imanan wa ihtisaban ghufira lahu ma taqaddama min dhanbi. Hazrat Abu Hurairah radhiyallahu anhu dagi riwayat ni Allah ki Rasul sallallahu alaihi wasallam na hidokpirami kana gumbana iman amasung ihtisab haibadi Allah na roza henba matamda pigani haina wada tawbiriba sawab aduda tha jaba thambaga loinana roza helabadi maha ki haukiba gunasing kokpiragani. Ipal tinasing ngasi khoina khangba ngamle madudi roza Ramzan gi tha kayagi matik magun leiba amasung kayagi matik rahmat barakat thallaba thano haibado aikoina haijaba watpagi aikoina nijaba watpagi Allah mapu mahangna aikoidagi para engmani aikoida imtihan lawbani Allah gi manakta drop ama foba mayeng taba laiti Allah na ikoi miyoiba masendi hanjin hai jarurabadi sauningba phok lai adobo Allah mapu mahakti Ghafurur Rahimni Samiul Basirni kokpi haiba thawjal haibi mapuni kokpi bagi guntana thallaba thawjal tawbi bagi guntana thallaba dunglaba mapuni maha ngonda ikhoina hai jaba ni jaba asi ikhoina khoigi tofam thokpani. Aduna ipal chinnausing la chatliba tha matik magun leiraba tha asibu ikhoina qadar qimat yamna matik magun leina matam manghandana Allah na matam manghandana hotnaraga Allah na yabinaba amasung aikoina Quran tilawata amasung zikra askarda punse silena hotna batai.